ngasi numida waram phonghiba tongan manipuri siphongsingdigi maruoibi ipausing khongatcharaga manipur top channel gi maikeidigi mayamda share tawjagi ahanbada mayam leibak sigoiba covid-19 update mayamda thamjagi noma khaktada positive case la ahumga lising nifuga mapan thengnare miyoy lising aniga satret ga humpuga tare laikidre laiba asida covid-19 positive case noma kangdana hengalakpana maram oiraga active case khangwang wangkhre haukiba pung kun ngamari da leba asida miyoi la ahumga lising nifuga mapan covid positive oire pungpham asimak da miyoi lising aniga satret ko humpuga tre laikidre masina maram oiraga hauzik phawda leba asida covid case crore amaga lak humpuga mapan ga lising humpuga samaga humdraga ni thoi yaure laikitabana lak amaga lising maudraga ni thoi ga sahumga kunthraga mathoini nabadigi pharakpana crore amaga lak nifuga lising marfuga mangaga samaga tarani active case na lak kunga taruka lising marfuga ni thoiga satrer ka yankhai ga mathoini haina su paus na makata na phongdorakli ato patentak pa pawamana kabru laifamlen khurumduna akoibada upami sing tharuna bigidam amuko amadi mausakan malupki nupa nupi saunga khongsankre kabru laifamda lai khurumduna mafam adugi akoiba lamda masigi oiba makhal kyagi upambi tharuna bigidam khongsat ama amuko gi president nando luwangna ko kaithel da leiba amuko office mamang digi ngasi ayu lam thakre mausakan malupka punna khongsana duna sakhiba khongsat aduda nupa nupi miyoi sawarom saruya khi khongsat asiga mari lainana nando luwangna phungdokibada khongsat asi mapung oina lamdam asigi kanglup furupki yamna maru eba laifam len asida lai khurumba khaktanatana mafam aduda lamdam asigi oiba upal wapal sing warang kaina thaduna mausagi khal kehendana ba hena masak thokpa laifam ama oina ba khongsat ni haina spaus na palli amasu makhasa thrakpo ena mayamna maru eba pawng tanga share tawji hauji si mayam malem pumbada covid-19 se sathina solibne duga manipur su covid-19 se nomo gi positive oibgi sangji hengalai bini sigi manung san boina khoi gi manipur gi sarkar na kari karamba section thorong sing lokhalabagi haibisigi matangna mayamda share tawjagi covid-19 layeng boda tangai phadana sangdaba yadraba potlam sing watana phangananaba honarapagi damak cm biren praja section kayadagi thagatpa phungdoknarakli covid-19 gi ani suba web asibu sapsana lanthengnabi damak haibidi covid-19 layeng boda tangai phadana sanggadaba hidak langthak sing oxygen loinana atai potlam sing sarkar na wat handana thamnaba honari hain minister en birena leba myamna lauthokuna khangan khibagi damak lamdam sigi praja section kayaragi minister en biren leba myam gi damakta thamoi singna lawphom thokpa thodang lauduna thabak pangthokpa miyoi amani haina phungdoknarakli praja section kayaragi minister en biren bo thagatpa phungdoknarakpagi matung inadi covid-19 laisa thengnanaba honabada khwaidigi maru oiba potlam oiriba oxygen D type oxygen cylinder lising amaga maudraga nipan amadi oxygen container kungamari sarkarna thorang tawduna thamba loinana covid-19 naraba miyoi sing layeng nabagi damakta rims amasum private hospital tharaga ventilator maudrarom thorang tawduna thamle haina minister na miyamda khangan khibabu thagatpa phungdokli masida natana covid-19 dagi ngak thoknaba maru oiba hidak ama oiriba remdesivir asi hauzik laifam thokpa stock leiri ngasi phawbada hidak masik lising amarom thungduna leire masigi mathakta lamdam sida oxygen sungpham mafam ahum samgatuna oxygen gi awat pa lehandanaba thabak paikhatpa asisu thagatpa phungdoknari loinana sarkar na hauzik phawbada covid na naraba miyoi singi layeng na Jenims ta phamung sama rims ta phamung yankhai gani thoi siza remedy amadi ras midistina singbada thorang tawduna thamle haiba masigi mathakta district hospital khudimakta covid ki phamung tara khudong chaba phangananaba thorang lokhatle haina lauthokhiba asima chief minister na laisat asi thengnanaba honabada paikhatpham thokpa thabak matang san laukhalakpani haina thakatpa phungdoknari praja section kyadagi thakatpa phungdoknari ba asida chief minister na manipur gi gateway oiriba mau gate jiribam gate amadi imphal airport na singbada covid rapid antigen test topham thamduna thabak paikhalakpa national highway infrastructure development corporation limited ki khusamnaduna manipur gi oina basic life support ambulance taraga manga manipur gi oina fangkiba kaya asina covid-19 laisat asi layeng bada khudung chaba phanganana ba thabak paikhalakliba loinana covid-19 laisat asi khongjel yang na sandorakpa matamda state asigi health center sing di ambulance marang kaina
ꯐꯪꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ CM ꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯃꯔꯣꯝꯗ LLI ꯒꯤ ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 1 ꯒꯤ ꯍꯧꯖꯤꯛ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕ ꯄꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯏꯁꯤꯡ ꯆꯤꯡꯕ ꯌꯥꯗꯨꯅ ꯂꯧꯕꯨꯛꯇ ꯏꯁꯤꯡ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯂꯣꯛꯇꯥꯛ ꯂꯤꯞ ꯏꯔꯤꯒꯦꯁꯟ ꯐꯥꯔꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ CM ꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ LLI ꯒꯤ ꯃꯇꯝ ꯀꯨꯏꯅ ꯌꯥꯗꯗꯨꯅ ꯂꯩꯔꯛꯂꯤꯕ ꯄꯝ ꯍꯥꯎꯁ ꯑꯅꯤ ꯑꯃꯗꯤ ꯑꯍꯨꯝꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯃꯗꯤ ꯄꯝꯅꯆꯤꯡꯕ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯗꯨꯅ ꯏꯁꯤꯡ ꯆꯤꯡꯕ ꯌꯥꯍꯟꯕꯤꯅꯕꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯂꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯅ ꯇ꯭ꯔꯦꯟ ꯕꯣꯒꯤ 42ꯗ ꯖꯤꯔꯤꯕꯝꯗ ꯄꯨꯁꯤꯜꯂꯛꯄ ꯆꯦꯡꯁꯤꯡ ꯏꯝꯐꯥꯜ ꯌꯧꯅ ꯆꯤꯡꯕꯤꯅꯕ ꯒꯥꯔꯤ ꯂꯩꯇꯕꯗꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯦ ꯇ꯭ꯔꯦꯟꯅ ꯖꯤꯔꯤꯕꯝꯗ ꯄꯨꯁꯤꯜꯂꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯆꯥꯏꯅꯕ ꯌꯨꯔꯤꯌꯥ ꯍꯥꯔ ꯕꯦꯛ 89,ꯒ 310 ꯏꯝꯐꯥꯜ ꯌꯧꯅ ꯆꯤꯡꯕꯤꯅꯕ ꯒꯥꯔꯤ ꯂꯩꯇꯕꯗꯒꯤ ꯍꯧꯖꯤꯛ ꯖꯤꯔꯤꯕꯝ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯒꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯇ꯭ꯔꯦꯟꯗ ꯆꯦꯡ ꯕꯦꯛ ꯀꯌꯥꯃꯔꯨꯝ ꯖꯤꯔꯤꯕꯝ ꯌꯧꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯄꯨꯁꯤꯜꯂꯛꯂꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤꯁꯨ ꯏꯝꯐꯥꯜ ꯌꯧꯅ ꯆꯤꯡꯕꯤꯅꯕ ꯒꯥꯔꯤ ꯂꯩꯇꯕꯗꯒꯤ ꯍꯧꯖꯤꯛ ꯆꯦꯡ ꯕꯦꯛꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯟ ꯕꯣꯒꯤꯁꯤꯡꯗ ꯑꯗꯨꯃꯛ ꯄꯟꯗꯨꯅ ꯂꯩꯔꯤ ꯆꯩꯔꯛ ꯑꯁꯤꯗ ꯇ꯭ꯔꯦꯟꯗꯒꯤ ꯆꯦꯡ ꯊꯥꯡꯊꯕꯤꯅꯕ ꯂꯦꯕꯔ ꯐꯪꯗꯕꯗꯒꯤ ꯑꯋꯥꯕ ꯑꯃꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯨꯟꯅ ꯇ꯭ꯔꯦꯟ ꯕꯣꯒꯤ 42ꯗ ꯄꯨꯁꯤꯜꯂꯛꯂꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯕꯣꯒꯤ 10ꯗ ꯆꯦꯡ ꯂꯧꯊꯔꯒ ꯇꯥꯇꯥ ꯒꯥꯔꯤ ꯈꯔꯗ ꯍꯥꯞꯄ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯕꯣꯒꯤ 32ꯗ ꯆꯦꯡ ꯕꯦꯛꯁꯤꯡ ꯊꯥꯡꯊꯗꯅ ꯂꯩꯔꯤ ꯃꯥꯜ ꯄꯨꯔꯛꯄ ꯇ꯭ꯔꯦꯟꯁꯤꯡ ꯑꯁꯤꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯊꯨꯡꯂꯕꯒꯤ ꯃꯇꯨꯡ ꯄꯨꯡ 5 ꯐꯥꯎꯕꯗꯤ ꯕꯔꯥ ꯂꯧꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯄꯨꯡ 5 ꯍꯦꯟꯈ꯭ꯔꯕꯗꯤ ꯂꯧꯐꯝ ꯊꯣꯛꯄ ꯕꯔꯥ ꯂꯧꯏ ꯃꯗꯨꯅ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯕꯣꯒꯤ 32ꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯆꯦꯡ ꯕꯦꯛꯁꯤꯡ ꯑꯁꯤ ꯆꯤꯡꯕꯤꯅꯕ ꯒꯥꯔꯤ ꯂꯩꯇꯕ ꯑꯃꯗꯤ ꯊꯥꯡꯊꯕꯤꯅꯕ ꯂꯦꯕꯔ ꯐꯪꯗꯕꯗꯒꯤ ꯑꯗꯨꯃꯛ ꯇ꯭ꯔꯦꯟ ꯕꯣꯒꯤꯗ ꯇꯥꯗꯨꯅ ꯂꯩꯔꯕꯗꯤ ꯂꯧꯐꯝ ꯊꯣꯛꯄ ꯕꯔꯥ ꯂꯧꯗꯨꯅ ꯆꯦꯡꯒꯤ ꯃꯃꯜ ꯇꯥꯡꯈꯠꯅ ꯌꯣꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯥꯜ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯟꯗꯛ ꯊꯦꯡꯊꯥꯡ ꯑꯅꯤꯔꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯊꯕꯛ ꯆꯠꯊꯗꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁꯔꯀꯥꯔꯅ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯗ꯭ꯔꯕꯗꯤ ꯒꯥꯔꯤ ꯆꯦꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯤꯔꯤꯕꯝ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯆꯦꯡꯁꯤꯡ ꯑꯃꯗꯤ ꯌꯨꯔꯤꯌꯥ ꯍꯥꯔꯁꯤꯡ ꯑꯁꯤ ꯆꯤꯡꯕꯤꯅꯕ ꯒꯥꯔꯤ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯖꯦꯔꯤ ꯊꯣꯡꯈꯣꯡꯗ ꯍꯥꯡꯂꯤꯕ ꯀꯣꯚꯤꯗ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯕꯨꯠꯇ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕꯗꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯈꯥꯗ ꯖꯤꯔꯤꯕꯝꯒꯤ ꯊꯣꯡꯈꯣꯡꯗ ꯍꯥꯡꯗꯣꯛꯂꯤꯕ ꯀꯣꯚꯤꯗ-19 ꯁ꯭ꯀ꯭ꯔꯤꯅꯤꯡ ꯕꯨꯠ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯖꯤꯔꯤꯕꯝꯗ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯕ ꯌꯥꯗꯕꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 19ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯤꯁꯨꯕ ꯒꯦꯠꯋꯦ ꯑꯣꯏꯔꯤꯕ ꯖꯤꯔꯤꯕꯝ ꯑꯁꯥꯝ ꯂꯣꯝꯗꯒꯤ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯔꯒ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯗ꯭ꯔꯕꯗꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ ꯑꯊꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯥꯝ ꯂꯣꯝꯗꯒꯤ ꯖꯤꯔꯤꯕꯝꯗ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯀꯣꯚꯤꯗ-19 ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯖꯤꯔꯤꯕꯝꯗ ꯆꯪꯕ ꯌꯥꯍꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯥꯝꯗꯒꯤ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯐꯝ ꯑꯁꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯖꯦꯔꯤꯒꯥꯠꯇ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯒꯤ ꯃꯇꯝ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯐꯥꯎꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯦꯁ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯁꯥꯝꯒꯤ ꯖꯤꯔꯤꯒꯥꯠꯇ ꯃꯅꯤꯄꯨꯔ ꯆꯪꯕ ꯌꯥꯗꯅ ꯂꯩꯕ ꯇꯥꯏ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯖꯤꯔꯤꯕꯝꯒꯤ ꯊꯣꯡꯈꯣꯡꯗ ꯍꯥꯡꯗꯣꯛꯂꯤꯕ ꯀꯣꯚꯤꯗ-19 ꯁ꯭ꯀ꯭ꯔꯤꯅꯤꯡ ꯕꯨꯠ ꯑꯁꯤꯗ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯊꯕꯛ ꯂꯧꯈꯠꯂꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯑꯁꯥꯝꯗꯒꯤ ꯖꯤꯔꯤꯕꯝꯗ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯔꯒ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯆꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯌꯥꯝ ꯁꯅꯥꯇꯣꯟ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯄꯨꯡ 23ꯒꯤ ꯃꯅꯤꯄꯨꯔ ꯕꯟ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ USU ꯃꯌꯥꯝ ꯍꯌꯦꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯕꯟ ꯀꯧꯔꯤꯕꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯁꯅꯥꯇꯣꯟ ꯑꯊꯣꯛꯄꯝꯒꯤ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯁꯇꯤꯁ ꯐꯣꯔ ꯁꯅꯥꯇꯣꯟ ꯑꯊꯣꯛꯄꯝꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯌꯦꯡ ꯑꯦꯄ꯭ꯔꯤꯜꯒꯤ 23 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6ꯇꯒꯤ ꯑꯦꯄ꯭ꯔꯤꯜ 28 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯐꯥꯎꯕ ꯀꯧꯔꯤꯕ ꯄꯨꯡ 23ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯑꯞꯂꯤꯐꯃꯦꯟꯠ USUꯅ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯁꯧꯒꯠꯀꯅꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯨꯞꯁꯤꯡꯅꯁꯨ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ
ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯀꯔꯁꯤꯡꯒꯤ ꯑꯣꯅꯔꯤꯌꯝ ꯄꯤꯊꯣꯛꯇꯕꯒꯤ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯀꯔꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯊꯥꯒꯤ ꯑꯣꯅꯔꯤꯌꯝ ꯍꯧꯈꯤꯕ ꯏꯪ 2010ꯒꯤ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯊꯣꯛꯄꯤꯗꯅ ꯂꯥꯛꯂꯗꯨꯅ ꯊꯝꯕꯤꯕꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯀꯔ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯝꯐꯦꯜ ꯄꯥꯠꯇ ꯂꯩꯕ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯀꯔꯁ ꯌꯨꯅꯤꯌꯟꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ ꯏꯟꯗ꯭ꯔꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯑꯉꯥꯡꯅꯆꯤꯡꯕ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯃꯁꯥ ꯃꯎ ꯐꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯗ ꯗꯦ ꯃꯤꯜꯒꯤ ꯋꯥꯀꯔꯁꯤꯡꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯄꯤꯖꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯀꯔ ꯑꯃꯃꯝꯒꯤ ꯊꯥꯗ ꯎꯅꯔꯤꯌꯝ ꯑꯣꯏꯅ ꯂꯨꯄꯥ 1,000 ꯁꯔꯀꯥꯔꯅ ꯄꯤꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯐꯝ ꯑꯁꯤ ꯏꯪ 2010ꯒꯤ ꯖꯨꯂꯥꯏꯗꯒꯤ ꯍꯧꯖꯤक ꯐꯥꯎꯕ ꯄꯤꯕꯤꯗꯅ ꯂꯩꯔꯤ꯫ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯀꯔꯁꯤꯡꯕꯨ ꯁꯔꯀꯥꯔꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯒꯤ ꯈꯨꯗꯝꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯆꯤ ꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯑꯉꯥꯡ ꯑꯣꯏꯍꯟꯅꯤꯡꯗꯦ ꯇꯥꯛꯄꯅꯤ꯫ ꯃꯗꯨꯅ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯀꯔꯁ ꯌꯨꯅꯤꯌꯟꯁ ꯃꯅꯤꯄꯨꯔꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯣꯅꯔꯤꯌꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯄꯤꯊꯣꯛꯄꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯐꯣꯔꯦꯅꯔꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯑꯥꯏꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯐꯣꯔꯦꯅꯔꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯄꯤ. ꯗꯥꯛꯇꯔ ꯑꯦꯁ. ꯏꯕꯣꯝꯆꯥꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯤꯂꯣꯡ ꯕꯖꯥꯔ ꯃꯃꯥꯡ ꯁꯔꯨꯛ ꯑꯔꯥꯞꯇꯤ ꯂꯝꯈꯥꯏꯗꯒꯤ ꯂꯤꯂꯣꯡ ꯊꯣꯡꯈꯣꯡ ꯐꯥꯎꯕ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30ꯗꯒꯤ 8:10 ꯐꯥꯎꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯐꯣꯔꯦꯅꯔꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ 13 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯤꯂꯣꯡ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯇꯤꯝ ꯅꯨꯄꯤ ꯄꯨꯂꯤꯁ ꯌꯥꯎꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯑꯣꯞꯁ ꯁꯁꯤꯅꯟꯗ ꯁꯣꯏꯕꯝꯅ ꯂꯨꯆꯤꯡꯕ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯑꯣꯏ 150 ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯅꯨꯄꯥ 18 ꯐꯣꯔꯦꯅꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯃꯧ ꯅꯍꯥ ꯑꯃ ꯏꯔꯥꯛꯅꯕꯗꯒꯤ ꯁꯤꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯇꯥꯕꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯣꯡꯒꯩꯄꯣꯛꯄꯤ ꯈꯨꯜ ꯃꯄꯥꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯂꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯧ ꯅꯍꯥ ꯑꯃ ꯏꯔꯥꯛꯅꯕꯗꯒꯤ ꯁꯤꯔꯦ꯫ ꯏꯔꯥꯛꯅꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯤꯁꯦꯁ ꯁꯦꯔꯥꯕꯅꯨ ꯆꯍꯤ 39 ꯃꯄꯨꯔꯣꯏꯕ ꯑꯦꯝ.ꯗꯤ. ꯈꯂꯤꯞ ꯆꯉꯝꯗꯥꯕꯤ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯂꯩꯉꯣꯏ ꯄꯦꯛꯅꯕ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯅꯪꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯄꯥꯎ ꯑꯃꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯔꯕꯤꯟ ꯀꯦꯖ꯭ꯔꯤꯋꯥꯜꯅ ꯂꯣꯛꯗꯥꯎꯟ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯗꯦꯜꯂꯤꯗ꯫ ꯗꯦꯜꯂꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯔꯕꯤꯟ ꯀꯦꯖ꯭ꯔꯤꯋꯥꯜꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯀꯣꯚꯤꯗ-19ꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡꯁꯤ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯗꯦꯜꯂꯤꯗ ꯂꯣꯛꯗꯥꯎꯟꯁꯤ ꯍꯞꯇꯥ ꯑꯃ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯂꯣꯛꯗꯥꯎꯟ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕꯁꯤ ꯃꯦꯒꯤ 3 ꯐꯥꯎꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ ꯅꯦꯁꯅꯦꯜ ꯄꯦꯄꯔꯁꯤꯡꯅ ꯐꯣꯡꯅꯈꯤꯕ ꯄꯥꯎ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫